ꯇꯥꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯅꯤ ꯕꯤꯔꯦꯟꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯁꯨ ꯎꯅꯈ꯭ꯔꯦ Manipurge handak pangtokhiba assembly mikhalda Congress na yamna chawna maithikhiba adugi daita lauraduna MPCC ge president and loken na kasi fam thadokre amadi tha sige tareta gi hoduna Bishnupur district ki kaithel lekai amadi khun kaya sin bathungna ain kaina agang yokpa yade haiba campaign leptana chathari Hojik pau sandok na pizari Hanagi Chief Minister Nongthongbam Biren Singh amuk hana state asigi Chief Minister oiragani Biren Chief Minister oiba wasak oina wasak lawragani Pramod Sawansu Goa gi Chief Minister amuk hana oiragani haina media report sing na hairi ngasi Biren amasung Sawana Delhi da Prime Minister Narendra Modi ga tongan unakhe Panbayabadi and Biren Hanagi Minister TH Biswajit amasung State ki BJP President A Sarda Devi ngarang New Delhi gi damak Imphal thadokhibani Manipur gi caretaker Chief Minister and Biren ga unaduna handak assembly mikhal da BJP na chawna mai pakhiba adugi damak thagatpa phongdokhe Manipur miyam gi apamba thunghanaba BJP na akan bamong da thabak paikhat kani haina Modi na Twitter da phongdokhe Modi na Goa gi miyam busu thagatpa phongdok laduna Goa bu manglom da pusinna ba BJP na leptana thabak paikhat kani haina su phongdokhe Panbayabadi thungam Biswajit Singh su Manipur ge Chief Minister gi M Tanabada yaukhe Mahakna Inglising ani tarani thoida TMC ticket ta thongjudagi mai paklaba matungda BJP da amuk yauduna Inglising ani tara mangada mikhalda mai paklakhe Inglising ani tara tareta amuk hana mai paktuna Biren government da minister oikebedi Manipur ge handak pangtokhiba assembly mikhalda Congress na yamna chawna maithikhiba adugi daita lauraduna ngase Manipur Pradesh Congress Committee MPCC ge president and loken fam thadokre Panbayabadi ngarang Congress interim president Sonia Gandhi na handak mikhal pangtokhiba Manipur Punjab Goa Uttar Pradesh amasung Uttarakhanda Congress maithikhiba adugi fall oina state sing asige president sing fam thadokna bakhanghan khibani Inglising ani kunithoi ge Manipur Assembly mikhalda Congress na set manga khak mai pakpa ngamki loina nambolda and loken masamaksu bot kakhidabani Punjab Congress Luchingba Navjot Singh Sedusu ngasi Punjab Pradesh Congress Committee gi post gi resign tokre resignation gi cherol adu Indian National Congress ki president apisan ki hairi Thasige taretagi hoduna Bishnupur district ki kaithel laikai amadi khun kaya sinba tungna ain kaina angang yokpa yade haiba campaign leptana chathari Ma Street Corner amadi wall poster ki campaign ngasi Morang Bazar da Social Welfare Department ki makhada New Life Foundation amadi Chalan Bishnupur na wakhal manaba NGO singa khutsam naduna pangtokhe Campaign aduda Chalan Bishnupur gi Director LP Sakna haike handak haukiba tha khara asida niyom lana angang yokpa angang sing buhundok piba thodok kaya taba uba fangi masi tawbagi mahutta macha fangjadraba mama sing da angang pibana hena fai adum oina niyom kaina angang yokpa yade angangi punsi fagi natte tungi mirol angang singi khutta lehogadawribani aduna niyom chumna angang yokpi thakpiba tausi angang singi punsi kansi haina baka takhi Bishnupur amadi dari ba tonga civil society ng NGO sida kusam na chang life foundation ko na chang sini bai maramdi asuma thobor wa crime sigi se handana bai damakta karimba angang do ko taraga suma ko gundok ko lang thok ji tawigano adu karimba angang si kaimba moina pi ba lai ba yon ba ko se angang amu bo asapo do na mana masing do na nga yon ba do na yon ba thabal se masi topiro masi aing ma to ni yohan si adu ga dum ba legal garjan kya mam su laidi masa phangja do kya mam su laidi ba ko do special adoption ki thanga angang si su han bi harga
angang punsi su kanba aduga mama mapa angang khanjadaba singdusu moi masa phujabo ijaba amadi legally yok matam da tung koina mama masa gi leiba attachment well environment ama proper yana bai damakta adumba adoption pir bakan and follow to bangloina masini kinum je kanglol si satsamina je haiduna ni tarani chupna ikoina haidba masi tangtai ngasi phawase illegal adoption ain kaina angang yok se sumde ain kaina angang hundu ko thok se yade be kempela se kaching paya sin thunai koi bisopoti sisi mai Manipur University Students Union Musugi Englishing Ani Kunitoi Kulumdoi Session gi election ngasi pangthokre. Union asigi puna secretary tret khangadaba laibagi manungda scrutiny numita candidate Mari Amak uncontested mai pakhi aduga ngasi President Finance amadi Games and Sports ki post ahung gidamak election pangthokhe. Sarasam Steven amadi Oinam Rajitna President post ki lamba tawnakhe Mayengbam Premananda Singh amadi Waihengbam Vivek Maitena Finance Secretary post ki lamba tawnakhe amadi Melam Bizu Singh amadi Laishram Ranveer anina Games and Sports post ki lamba panakhe. Election asigi result ngasi lauthokani hairi. March ki tang taramathogi pung maridagi Juribam district ta thamkhiba Section 144 CRPC pibam pagalakpadagi ngasi ayuk pung taruk tabada lokthokre. District asida mikhal matungda tongan ba hingsa gi thogdok thokpa laibadagi district administration na athingba ase thamkhibani. 40 Juribam SCda mikhal gi for lakthok laba matungda thorakiba post poll violence kamari leinana district aduda law and order kaihanba yaba thodok sing makhata na thorakba thingbada mateng oinabagi damak tha sigi tarani thoida Manipur lengaki maikai thokiba order amana Juribam district ki oina numit mangani gi mobile data service sing thingba thamlakiba adu ngasidagi mahosagum amuk hana data service sing gi kudong chaba fanglagani haina Manipur government ki special secretary homna ngarang order ama lokthokre. Hauzik paugi marak thana aten break ama lawinasi. Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medline app download tawna booking tawi taba pau pizari Narcotics and Affairs of Border NAB gi kangbu amana ngarang nungthil Imphal gi kai sampata laiba yumsa chicken manakta gi mioy ama lupa lak ahum long gi WY tablet amasung IS drug kg amaga konana fare drug ka konana faraba mioy adu lang thabal kunja makha laikai dagi maibam deben chahi yankhai humdoi apokpa laikhidraba maibam mitlu kawi hairi Aina yadaba drug pukre haibagi pau fangbadagi NAB kangbu amana ngarang nungtil kay sampat yumsa chicken banakta achat awok sing check tawbagi thabak chatharingaida tata truck ama lakpadagi khamlaga driver da wahung pahong tawbaga lunina check tawbada drug sing adu yawramba thingnabani hairi puncture oiraba tire amagi manungda WY packet kuntra amadi IS drug kg ama yawrambani lunina NAB na masigi matangda case ama lakhatkre hairi Yausang kumhay manungda sports festival hagdokpagi club singna mayra lawba lakadoriba asigi yenglaga March 19 amasung 18 numit nini kanglagi get loinamak ayuki pung 3 tagi nungtil pung mari fawba hangani haina state archaeology superintendent na order ama khanghankre Order aduna makhata na mayra lawba lakpada club amadi organization singi mihut taruk kangla manungda changlaga may lawgadabani kangla manungda loudspeaker amasung gari sing changbadi yaroi hairi Haukiba chehigi March mangada kakching da laiba anganching lanmay chakpada Thongna fana may muthatpada saruk yakiba mahiroi firefighter sing ngarang pukning thawat kre haina junior social scientist hap kakching secretary Dinyar Naurem na thadorak pa cherol amana fongdorakle cherol asina makha taraduna anganching eco park ta pangthokiba thoram aduda
Fire Factor Mahiroi Manga Vicky Raj Jidan Darsan Abasan Amadi Nandarasta Sel Amadi Lariki Mana Piduna Pungning Tagwatki Hari Tharamadugi Saruk Ama Oina English Sing Ani Kunmathogi November Amadigi Changsu Lakliba Anti-Forest Fire Campaign Gamari Lainana Putokpa Bir Mangol Pukrambam na Iba Iswarda Kurumzaba Haina Mingtuanba Poster Sirengi Ahum Suba Edition Sufonki Kangla Gas Solution KGS Private Limited ki dealer ama oriba Lysram Gas Service ki showroom ama hongnabi matung ina KGS Private Limited ki chairman A Birendra na ribbon kaktuna hangdok laba matungda ngasi miyam da kutsinakre showroom hangdok pagi thoramda KGS Private Limited ki managing director K Bumesor amasung Nambol Municipal Council vi councillor S Ahanbi Devisu sarukyake Thauranga Mari Lainana KGS Private Limited ki Managing Director K Bumesor na haike madude ngasi hangdokliba showroom asina Nambol amadi oinam area gi miyamda chak thongnaba composite fiber cylinder fanghanba ngamlagani cylinder asi hanagi LPG gas cylinder dagi lumba tangkai hantabana nupi singna laina thangba amasung puba ngamgani pokhaigani haibagi kiningai laitre calling charoi gas yaubagi chang laina khangba ngami Manipur company asigi bottling plant amasu Union Minister Dr. R.K. Ranjan na hangdoktuna laire amadi Manipur pumbada dealer kontrama toisu lairabana Manipur miyamgi watanaba gas piba ngamlagani maramasina miyam na anoba technology cylinder asisinabiyo haike Comparing to steel cylinder, I am seasonary steel cylinder city kilo tram ngadagina traffic suni aduna kogi imung seasonary ima here still facing hangkok hangiri da yana sawat kudung sada balle ramadu masidi company sina yam damakta sevangam jaduna araiba mong season aba naba haina putujare mari subada haiba cylinder si non corrosive oil mahak si cooling carbon bot bagi adigi fukusinda nuai tabgi haiba duma layer yamna durable oil service yamna nuai na consumer dise haiba di on spot connection any ID proof women bi sakta CM kubiraga photo mariga connection sa kubiraga product lauraga service asilogi yagani amadi refugee damakta booking tawgi system ama lejaro Kangjeng Repertory Theatre amadi Palem Panthau Cultural Trust na senduna February 13 dagi hoduna pangthoklakpa Experimental Theatre Workshop Englishing ani kunitoi loisinbagi thoram ngase Sanggit Kala Sangam Khurai Lamlong Bazarda pangthokre Thoram aduda Padmasri Ware Pannaba President Theatre Center Manipur na athoiba mithung Buddha Chingtham eminent critic playwright and cultural personality na akhanaba mithung amadi Mega Chandra Kongbam Chairman Banyan Repertory Theatre na thoram mapu ina sarugyake workshop asigi maru iba team experimental theatre today haiba hiramda wangang laduna Buddha Chingtham eminent critic na haikibada ngalingai Englising amaga chamapan humdragi matamda experimental theatre na sahu phana chatharakpada Manipur gi saknai ba theatre gi icon oriba ojasing na masa gi philosophy amamam galonya na ngasidi Manipuri theatre na national amadi international arena da changba ngamle adum oinamak ngasigi anoba mirol na samtharakpada matung inba ama aninatana theatre bu fazana khangnaba honnadabana mami samtharakli haibadi haiman ba thokloi maramasina anoba mirolna theatre concept ki chanainaba asi kharadang oiraba sukoknaba pandamda experimental theatre workshop Englishing ani kunithoi asi pangthokibani haiki Sahitya Thopang Lup Sagolban Lukram Lairak Mayai Kobi Maning Tiam da Laibana Tha asigi kunma thoida pangthokkodoriba World Poetry Day pangthokpagalonya na thoram asida piduna lakpa Gopal Sharma Award Englishing ani kunithoigi oina saknairaba IS Kangjam Ibohol Singda piragani haina Lup asigi Secretary Uttam Kumar na fongdorakle Award asida lupa lising tara mga citation ama amasung sol ama yaure Award asi langthok lagadaba IS Kangjam Masagi Lyric kuntaret hena fongduna Manipur Sahitya amasung luan bu chawkhat honariba misak amani loinana mahaki hona jaman bu sakhang duna award asi mangonda langthokadabani hairi hauzik mahak Manipur Sahitya Parisat Imphal gi president oiri hairi ngasi Imphal na fongba pauches singi headlines kara ingminasi Sangai Express nupi mga yaw na member yang kay mapan wasak lawkre
Silongi Rasbari Mapu Pandre UCM Wakar Fazin Bagi Irangda Asok Apan Yaukre Mioi Kuntaret Yankai Mathoi Chamngaga Maudrani Thoi Vaccine Kapthokre Pokna Fam Mikhalda Mai Pakla Basing MLA Oina Wasakre Chahi Tarani Thoi Dagina Taramari Faubada Laibasing COVID Hida Kapthoklagani Union Minister Nirmala Sitaramanbu Observer Hapkre Manipuri Pilot M Sandip na Ukraine da Panduna Lairakpa India Macha Kaya Purakre Naharolgi Thaudang Protem Speaker na elected members sing MLA oina wasak lokre BJP ki Central Observer lakpaga Legislature Party gi leader khallagani Khetrigaon Kendra gi Nurul Hassan Assembly da wasak lauringaida mahaki yumdagi police na Wakar Singh phakibagi irang thokre BJP gi Parliamentary Party gi mifam ngasi pangthoklagani Mikhalda Chauna mai pakibagi wasak Singh pukning thogatkre Huyen Lanpao BJP Parliamentary Board ki mifam ngasi pangthoklagani Manipur gi CM kanana oigadage khanglagani State Marida BJP gi CM gi fam munnaba leite haidabasu Gowada di irang lady Nupi manga yauna mihud yankhai ga mapan MLA oina wasak lokre MLA wasak lauringaida police na yumda changsinduna mi faramde Aroibada Mariba Pau Mohana Hanagi Chief Minister Nongthongmam Biren Singh amuk hana state asige Chief Minister oiragani Biren ngasi New Delhi da Prime Minister Narendra Modi ga su unakre Manipur ge handak pangthokiba Assembly Mikhalda Congress na yamna chawna maithikiba adugi daida lawraduna MPCC gi President and Loken ngasi fam thadokre Amadi Thasigi Taretagi Hoduna Bisnupur District ki Kaithel Laikai Amadi Kun Kaya Sinba Thungna Ain Kaina Angang Yukpa Yade Haiba campaign leptana chathari Ngasigi oinadi Pune TV na sandok chaba nungthil gi Manipuri paw matang asida losinjare mityeng tabiriba singba mukana kramjari